Hello ma'am, khurmjari ngasidi Theibong Thongba utjarak yam hauna hojik yam Theibong yam hauba matang du oire maru yam changdringai gise maru yam changagana amuk thongba khotpase hauteba ko ado ai hana Theibong Thongba yam utkrabane phutpa tawraga thongba hauba hana kisna bora pakora hauraga fasana thongake ma'am aduga ai gisi khamena chawbise hana yam paale fasra ma'am sima mangda sam hekkrabane ado ngasi jom hega Masa Eigi bora so however bora haina kino nataba beson haptabido ado ma'am di kai hawi singju so hai ko ma'am se loi hawbane adugane ai khara hena pambadi khamena khabi macha do aduna pame sina kai ko gi sisu akhabi ni natra ai di khamen akhaba chobhai asmagi magi ne ko tinggang sem thille aduna ai di hingon suba loire na lakpa da na sambrana ka thin amana ka thin khutje loi khetoine aduga ai Theibong su jarake uraba ma'am ai street dog khoi lambi manungda dum leiba ai he khoine pijaba do loina taret makto ani khata ngai roji kandi thokpa yade da tane si Theibong sidagi he e ma'am hekpadudi ulhodre sumba macha sumaina tu adagi sumai tawse si matang se maru yawde ngai se khokpa su fasana utserke kamai khokpa dabano nap nap lawidena ko naptanaba taidenaba look ay napakisisu kharati phari ado sagalagadi sigidoine napakse sidadi hingdeba napakku karasu hiage nakopisu hiage ma'am aduga sigi iya chubigase aina mung nauna thadoine sin aigi phakpai jung phabdi leitrame sumbada nate ko ma'am asonda su leire phakpai se ina su he haijabada ma'am maton thiadane kitang liba jaga ro thio adugane adi thabada dum hobane aidi aduma dum thajiba ngatane nakobi su khare lelage nakobi di ne dum hingeba sida aduga napak bisina ne han be porak pai matang je jar phagalamani khalega ne maka se loina segai ra ta pharak ta lei khar he tawani lai khoram na bako aigi di lei makhal suna di hawe do ason di side di hingon di setleroi sidagi khar he khar siju ba ko sum syam phajawne ma'am koigi khuthonje aidu ai kabok leisu kharaga salak tore sina kabok lei manbi do siju manung nungsi aduga sondana aina nahan yempat kangsu chagi bodo adam hogole to ma'am ai kakpadu ucherage aduga ne koigi Theibong se maru yawdringa da thongbana hen hawbani aduga maru yawrakpagi na mawong ama mung thongba ko aigi makhal adum yawani ma'am yengbiyo ahanbada thau taibiro khutta su taibiro aduga thangda su taibiro taina ne adum yam napane ado taihobaduna ne horen khut hamdokpa thang phengdokpa loi nungai bane hamada makak piro sinane thubane aduga paiba su nungai bane kaigino da marse am hard oidana hadi kan bane yamna ana khokpa se gidang wabane de hadino khoale sumana makak kaktat piro ko kaktat piro matungda mu mayai dong kaktatlo maku khokpa nungai na ba sana masungiri isana sawba pikpaduri yeng tare aduga sumana kaktat piro mayai dugi mayai sum kaktat pi ko aduga ne manungde oba thathalawse asim lokthok piro maku su lokthok piro hamada maku sumai lokthok piro aduga mayai gise kankalawse asim lokthok piro aduga ne mase isingda direct nungai tabane machu khara hapaga minute 30 muk tingbiyo adigi magi nappa khotpa gamje loin phabane ai loin tinge adu matungda thongba utjarage ma'am aina ngasi se bora oina hauraga thongjage haibani na ma'am mase direct soiraga bora hauraga thongbadi haute bako aduna mase hamada phuttoage aduga alu macha ma hapage kaigino horen bain tongnaba adugi singkara hapchalage ma'am skip tawduna yembiyo yam hauna thongjarake sidadi yamna special oba dish ni mase luhongbada yam thongnaba festival daga yam thongnaba aduga mase kamthokpire munnaba mari mangara ko aduga mase haido ani
ꯁꯤ ꯃꯍꯤꯁꯤꯁꯨ ꯍꯣꯔꯦꯟ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯒꯦꯅ ꯑꯩꯅ ꯊꯝꯃꯦ ꯑꯗꯨꯒ ꯈꯔ ꯏꯪꯉꯛꯄ ꯀꯥꯟꯗꯣ ꯑꯗꯩꯗꯨꯗ ꯍꯧꯔꯅꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯍꯥꯞꯄꯦ ꯃꯌꯥꯝ ꯑꯗꯒꯤ ꯖꯤꯔꯥ ꯃꯔꯨꯗꯣ ꯑꯗꯨ ꯈꯔ ꯍꯥꯞꯄꯦ ꯍꯤꯡ ꯈꯔ ꯍꯥꯞꯄꯦ ꯃꯆꯨ ꯈꯔ ꯍꯥꯞꯄꯦ ꯊꯨꯝ ꯈꯔ ꯍꯥꯞꯄꯦ ꯊꯨꯝꯁꯤꯗꯤ ꯍꯣꯔꯦꯟ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗꯁꯨ ꯍꯥꯞꯄꯛꯇꯣꯏꯅꯤꯅꯅꯦ ꯈꯤꯇꯪ ꯌꯥꯛꯇꯕꯤꯗ ꯍꯥꯞꯄꯣ ꯑꯗꯨꯒꯅꯦ ꯇꯛꯈꯥꯏꯔꯅꯤ ꯁꯨꯃꯥꯏꯅ ꯇꯛꯈꯥꯏꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯕꯦꯔꯦ ꯇꯛꯈꯥꯏꯕ ꯅꯠꯇꯕ ꯃꯥꯒꯤ ꯈꯔ ꯄꯣꯛꯇꯛ ꯇꯧꯕꯁꯦ ꯁꯤ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯇꯛꯈꯥꯏꯕꯤꯔꯅꯤ ꯇꯛꯈꯥꯏꯔꯕ ꯃꯇꯨꯡꯗ ꯑꯂꯨꯁꯨ ꯌꯥꯎꯕꯅꯤꯅꯅꯦ ꯑꯗꯨꯝ ꯕꯥꯏꯟꯗꯤ ꯑꯗꯨꯝ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯅꯥꯀꯨꯞꯄꯤ ꯍꯦꯜꯂꯛꯄꯗꯣ ꯃꯌꯥꯝ ꯅꯥꯀꯨꯞꯄꯤ ꯈꯔ ꯌꯥꯝ ꯍꯥꯞꯆꯤꯜꯂꯦ ꯑꯗꯒꯤ ꯕꯦꯁꯣꯟ ꯍꯥꯞꯄꯦ ꯕꯦꯁꯣꯟꯗꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯃꯥꯗꯤ ꯍꯥꯏꯗꯤ ꯑꯂꯨꯁꯨ ꯈꯔ ꯍꯥꯞꯄꯕꯅꯤꯅ ꯖꯁ ꯃꯥꯒꯤ ꯕꯥꯏꯟ ꯇꯧꯅꯕꯒꯤꯀꯣ ꯈꯤꯇꯪ ꯍꯥꯞꯄꯅꯦ ꯑꯗꯨꯒ ꯏꯁꯤꯡ ꯍꯥꯞꯄ ꯗꯔꯀꯥꯔꯁꯨ ꯇꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣꯗ ꯉꯁꯥꯏꯒꯤ ꯊꯩꯕꯣꯡꯗꯣ ꯀꯥꯝꯊꯣꯛꯑꯒ ꯄꯦꯠꯂꯒ ꯏꯁꯤꯡ ꯌꯥꯎꯔꯒ ꯂꯩꯔꯕꯅꯤꯅꯀꯣ ꯑꯗꯨꯅ ꯌꯥꯝ ꯍꯥꯎꯔꯗꯕꯅꯤ ꯁꯤ ꯁꯨꯃꯥꯏꯅ ꯐꯖꯅ ꯇꯣꯠꯄꯤꯔꯅꯤ ꯑꯩꯗꯤ ꯃꯥꯏꯀꯩ ꯁꯨꯅꯕꯀꯣ ꯃꯌꯥꯝ ꯑꯩ ꯈꯨꯠ ꯁꯥ ꯐꯖꯅ ꯍꯥꯝꯗꯣꯛꯑꯒ ꯇꯣꯠꯂꯤꯅꯤꯀꯣ ꯑꯗꯨꯒ ꯈꯤꯇꯪ ꯋꯥꯠꯄ ꯃꯥꯜꯂꯦꯅ ꯑꯩꯅ ꯈꯤꯇꯪ ꯍꯥꯞꯆꯜꯂꯦ ꯕꯦꯁꯣꯟꯗꯣ ꯑꯗꯨꯒ ꯄꯤꯛꯄ ꯆꯥꯎꯕꯗꯤ ꯏꯁꯥꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗꯀꯣ ꯀꯌꯥꯝ ꯆꯥꯎꯍꯟꯒꯗꯒꯦ ꯄꯤꯛꯍꯟꯒꯗꯒꯦꯗꯣ ꯑꯩꯗꯤ ꯑꯂꯨ ꯆꯣꯞꯀꯤ ꯇꯥꯏꯞꯇꯀꯣ ꯈꯤꯇꯪ ꯆꯥꯎꯇꯛ ꯆꯥꯎꯇꯛ ꯇꯧꯔꯦ ꯊꯥꯏꯅ ꯑꯩꯈꯣꯏ ꯗꯦꯝ ꯀꯣꯂꯦꯖ ꯇꯝꯃꯤꯉꯩꯗ ꯃꯌꯥꯝ ꯑꯂꯨ ꯆꯣꯞ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯝꯃꯦ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯗꯦꯝ ꯀꯣꯂꯦꯖꯀꯤ ꯑꯂꯨ ꯆꯣꯞꯀ ꯆꯉꯥꯡꯒꯗꯣ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯑꯩ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯇꯥꯔꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯕꯣꯔꯥ ꯍꯧꯗꯣꯔꯕꯅꯤꯅ ꯐ꯭ꯔꯥꯏ ꯇꯧꯕꯤꯔꯅꯤ ꯃꯊꯪ ꯃꯊꯪ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯑꯒꯦ ꯃꯌꯥꯝ ꯄꯤꯛꯑꯁꯨ ꯆꯥꯎꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯕꯣꯔꯥ ꯊꯣꯡꯕ ꯍꯥꯏꯁꯦ ꯈꯤꯇꯪ ꯕꯣꯔꯥ ꯑꯣꯏꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯇꯨꯝ ꯈꯤꯇꯪ ꯆꯥꯎꯍꯟꯕꯁꯤꯅ ꯐꯩꯗꯅꯀꯣ ꯑꯗꯨꯒꯤ ꯈꯔꯒ ꯑꯣꯟꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯕꯣꯔꯥ ꯍꯧꯕ ꯃꯇꯝꯗꯅꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯩ ꯂꯩꯈꯠꯄꯤꯗꯕ ꯅꯠꯇ꯭ꯔꯗꯤ ꯃꯅꯨꯡ ꯃꯨꯟꯗꯦ ꯑꯍꯥꯟꯕꯗ ꯐꯠꯂꯥꯎ ꯂꯩꯈꯠꯂꯝꯃꯁꯨ ꯂꯩꯊꯕꯤꯕ ꯑꯗꯨꯒ ꯇꯣꯏꯅ ꯇꯣꯏꯅ ꯆꯦꯛ ꯇꯧꯕꯤꯕ ꯀꯥꯈ꯭ꯔꯗꯤ ꯑꯃꯨꯛ ꯍꯥꯎꯔꯣꯏꯗꯣꯏꯅꯦꯕ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯔꯕꯅꯤ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯆꯥꯏꯌꯦꯀꯣ ꯃꯌꯥꯝ ꯕꯣꯔꯥ ꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯑꯗꯨꯅ ꯊꯩꯕꯣꯡꯒꯤ ꯕꯣꯔꯥ ꯆꯥꯕ ꯌꯥꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯩ ꯂꯧꯊꯣꯛꯑꯦ ꯁꯤ ꯑꯗꯨꯒ ꯈꯔ ꯑꯃꯒ ꯂꯩꯔꯤꯌꯦ ꯈꯔ ꯑꯃꯒ ꯊꯥꯗꯔꯅꯤ ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯋꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯁꯔꯀꯥꯔꯁꯦ ꯌꯥꯝ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯐꯠꯇꯕ ꯁꯔꯀꯥꯔꯕꯨ ꯄꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯈꯔ ꯅꯍꯥ ꯑꯣꯏꯕ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯅꯤꯡꯕ ꯈꯔ ꯆꯣꯡꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯃꯌꯥꯝ ꯅꯦꯄꯥꯜꯒꯤꯗꯒ ꯇꯧꯔꯤꯗꯣ ꯅꯦꯄꯥꯜꯒꯤ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯔꯝꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅꯗꯤ ꯀꯩ ꯉꯝꯅꯤ ꯆꯦ ꯆꯥꯡ ꯈꯨꯠ ꯁꯣꯏ ꯆꯠꯄ ꯃꯤꯅ ꯇꯧꯒꯗꯧꯅꯤꯅ ꯄ꯭ꯔꯖꯥꯅ ꯋꯥꯔꯒ ꯀꯩꯗꯧꯅꯤ ꯑꯗꯨꯅ ꯁꯣꯏ ꯆꯠꯄ ꯃꯤꯗꯣ ꯑꯣꯏꯅꯕ ꯑꯐꯕ ꯃꯤ ꯈꯔ ꯆꯣꯡꯊꯣꯛꯄ ꯇꯥꯏ ꯁꯤ ꯈꯛꯇꯪ ꯍꯥꯏꯅꯤꯡꯉꯦ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯝ ꯋꯥꯏ ꯎꯕꯗ ꯑꯩꯈꯣই ꯃꯄꯥꯟꯗ ꯂꯩ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯒꯤ ꯔꯤꯂꯦꯇꯤꯚ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯌꯥꯝ ꯅꯣꯏ ꯃꯌꯥꯝ ꯂꯩꯔꯤꯅꯤ ꯌꯦꯡꯉꯨꯅꯦ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯁꯤ ꯌꯦꯡꯕꯗ ꯇꯜꯂꯦ ꯍꯥꯏꯕ ꯑꯗꯨꯅ ꯅꯍꯥ ꯑꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤꯃꯥꯡꯗ ꯊꯣꯛꯑꯒ ꯋꯥ ꯉꯥꯡꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯈꯔ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯔꯦ ꯃꯌꯥꯝ ꯂꯩꯕꯥꯛꯁꯦ ꯀꯟꯒꯦ ꯍꯥꯏꯔꯗꯤ ꯄ꯭ꯔꯖꯥꯅ ꯄꯨꯡꯋꯥꯗ ꯋꯥꯔ ꯁꯣꯛꯑꯒ ꯀꯩꯗꯧꯅꯤ ꯃꯌꯥꯝ ꯐꯖꯔꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯁꯤ ꯗꯥꯏꯔꯦꯛ ꯆꯥꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯤ ꯊꯥꯎꯁꯦ ꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯁꯤꯗ ꯑꯗꯨꯝ ꯊꯣꯡꯉꯒꯦ ꯈꯤꯇꯪ ꯍꯩꯗꯣꯛꯑꯒꯦꯗꯤ ꯂꯧꯊꯣꯛꯑꯒꯦꯕ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯑꯩꯅ ꯇꯦꯖꯄꯇꯥ ꯈꯔ ꯊꯥꯗꯔꯦ ꯖꯤꯔꯥ ꯃꯔꯨꯗꯣ ꯈꯔ ꯊꯥꯗꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯚꯤꯗꯣ ꯊꯣꯡꯒꯗꯧꯅꯤꯀꯣ ꯃꯍꯤꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣꯗꯨꯒꯤ
ꯕꯣꯔꯥꯗꯨꯒꯤ ꯃꯍꯤ ꯑꯣꯏꯅꯕ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯉꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯁꯥꯡꯉꯁꯨ ꯑꯗꯨꯝ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯍꯤꯡ ꯈꯔ ꯊꯥꯗꯔꯦ ꯁꯤꯅꯅꯦ ꯃꯤꯊꯤꯅꯤ ꯃꯌꯥꯝ ꯃꯤꯊꯤꯁꯤꯅꯅꯦꯀꯣ ꯌꯥꯝ ꯀꯥꯒꯟꯕꯅꯤꯅ ꯍꯥꯟꯅ ꯊꯥꯗꯗꯦ ꯀꯥꯔꯒꯅꯦ ꯃꯥꯗꯤ ꯍꯥꯎꯇꯦ ꯍꯤꯟꯖꯥꯡꯗꯣ ꯌꯥꯝ ꯈꯥꯏꯌꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯤꯜꯍꯧ ꯑꯅꯤꯃꯨꯛ ꯁꯣꯏꯔꯦ ꯑꯗꯨ ꯊꯥꯗꯔꯦ ꯇꯤꯜꯍꯧꯁꯤꯅ ꯃꯨꯟꯒꯟꯗꯕꯅꯤꯅ ꯍꯥꯟꯅ ꯑꯗꯨꯝ ꯉꯧꯕ ꯐꯖꯅ ꯉꯧꯕꯤꯔꯦ ꯑꯇꯩꯁꯨ ꯍꯥꯞꯄꯛꯈꯤꯅꯤꯀꯣ ꯑꯩ ꯃꯔꯣꯏ ꯑꯇꯩꯁꯨ ꯍꯥꯞꯄꯛꯈꯤꯅꯤ ꯇꯤꯜꯍꯧꯗꯪ ꯇꯧꯔꯒ ꯊꯣꯡꯉꯣꯏꯕ ꯁꯤꯅ ꯆꯅꯝꯒ ꯁꯤꯡꯒ ꯈꯤꯇꯪ ꯁꯨꯒꯥꯏꯔꯒ ꯊꯥꯗꯔꯦ ꯑꯗꯨꯒ ꯁꯤꯅꯅꯦ ꯃꯌꯥꯝ ꯅꯄꯥꯛꯄꯤꯁꯨ ꯈꯔ ꯍꯦꯛꯂꯦꯕꯀꯣ ꯅꯄꯥꯛꯄꯤꯅ ꯊꯣꯡꯕꯗ ꯈꯔ ꯍꯥꯞꯅꯕ ꯍꯥꯏꯅ ꯑꯗꯒꯤ ꯁꯤꯅ ꯅꯥꯀꯨꯞꯄꯤ ꯅꯄꯥꯛꯄꯤꯅꯦ ꯅꯥꯀꯨꯞꯄꯤꯅꯦꯁꯨ ꯊꯥꯗꯔꯦ ꯑꯗꯨꯒ ꯐꯖꯅ ꯑꯩꯒꯤ ꯃꯔꯣꯏꯁꯤꯡꯁꯦ ꯍꯥꯟꯅ ꯃꯨꯜꯍꯜꯂꯅꯤ ꯃꯔꯣꯏꯁꯤꯡꯁꯦ ꯖꯔ ꯃꯨꯟꯁꯤꯜꯂꯛꯅꯕ ꯊꯨꯝ ꯈꯔ ꯍꯥꯞꯄꯦ ꯊꯨꯝꯗꯤꯅꯦꯀꯣ ꯆꯥꯡꯁꯤ ꯌꯦꯡꯉ ꯍꯥꯞꯄꯦ ꯀꯩꯒꯤꯅꯣꯗ ꯕꯣꯔꯥꯗꯨꯗꯁꯨ ꯊꯨꯝ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯌꯥꯛꯑꯒꯗꯤ ꯍꯥꯎꯔꯣꯏꯗꯕꯅꯤꯅ ꯏꯁꯥꯅ ꯑꯟꯗꯥꯖ ꯃꯥꯔꯣ ꯇꯧꯔꯦ ꯑꯗꯩ ꯈꯔ ꯃꯨꯟꯁꯤꯜꯂꯦ ꯃꯌꯥꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯆꯤꯜꯂꯦ ꯈꯔ ꯃꯨꯟꯁꯤꯜꯂꯛꯑꯦ ꯁꯨꯝ ꯃꯨꯟꯁꯤꯜꯂꯛꯑꯦ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯑꯅꯤꯒꯨꯝꯕꯅ ꯈꯔ ꯆꯥꯎꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯜꯂꯒ ꯐꯖꯅ ꯃꯔꯣꯏꯁꯤꯡꯁꯦ ꯃꯨꯜꯍꯜꯂꯒꯦ ꯐꯅ ꯃꯨꯜꯂꯛꯑꯦ ꯃꯌꯥꯝ ꯃꯔꯛ ꯃꯔꯛꯇꯗꯤ ꯍꯤꯟꯖꯥꯡꯁꯤꯗꯤ ꯑꯣꯜꯋꯦꯁ ꯆꯦꯛ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯩꯁꯨ ꯈꯤꯇꯪ ꯃꯤꯗꯤꯌꯝꯗ ꯊꯝꯃꯒꯀꯣ ꯀꯥꯒ꯭ꯔꯗꯤ ꯂꯣꯏꯔꯦ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯃꯆꯨ ꯍꯥꯞꯆꯤꯜꯂꯦ ꯁꯤꯅ ꯖꯤꯔꯥ ꯄꯥꯎꯗꯔ ꯍꯥꯞꯆꯤꯜꯂꯦ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯅꯤꯃꯛ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯄꯤꯔꯦ ꯀꯥꯗꯅꯕ ꯃꯌꯥꯝ ꯊꯩꯕꯣꯡ ꯊꯣꯡꯕ ꯍꯩꯅꯕ꯭ꯔꯣ ꯍꯩꯅꯗꯕ꯭ꯔో ꯍꯩꯅꯗ꯭ꯔꯁꯨ ꯑꯃꯨꯛꯇꯪ ꯆꯥꯔꯒ ꯌꯦꯡꯕꯤꯌꯣ ꯊꯩꯕꯣꯡ ꯂꯩꯔꯗꯤ ꯁ꯭ꯋꯥꯏꯗꯗꯤ ꯕꯖꯥꯔꯗꯁꯦ ꯍꯧꯖꯤꯛ ꯊꯩꯕꯣꯡ ꯉꯥꯛꯇ ꯌꯣꯟꯖꯥꯠꯅꯤ ꯃꯌꯥꯝ ꯎꯔꯝꯒꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯌꯦꯡꯕꯤꯕꯁꯤꯡꯗꯤ ꯑꯗꯨꯒ ꯁꯤꯅ ꯃꯣꯔꯣꯛ ꯄꯥꯎꯗꯔꯅꯤꯀꯣ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯃꯣꯔꯣꯛ ꯄꯥꯎꯗꯔ ꯑꯩꯈꯣꯏꯒꯤ ꯀꯥꯁꯃꯤꯔꯤ ꯂꯥꯜ ꯃꯤꯔꯆꯇꯣ ꯈꯤꯇꯪ ꯃꯁꯛ ꯐꯖꯅꯕ ꯍꯥꯏꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯤ ꯍꯥꯟꯅ ꯍꯥꯞꯈ꯭ꯔꯦꯗꯅꯀꯣ ꯁꯤꯁꯤꯅ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯑꯋꯥ ꯐꯗꯤꯒꯣꯝꯗꯤꯀꯣ ꯂꯥꯁꯇ ꯍꯥꯞꯄ ꯍꯥꯎꯇꯕꯅꯤ ꯈꯤꯇꯪ ꯃꯔꯛꯇ ꯍꯥꯞꯄ ꯑꯗꯒꯤ ꯍꯔꯤꯕꯣꯞ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏ ꯃꯍꯤꯗꯣ ꯑꯗꯨꯒ ꯇꯣꯠꯈꯤꯕꯗꯨꯒ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯇꯣꯠꯈꯤꯕ ꯍꯥꯏꯗꯤ ꯕꯣꯔꯥ ꯇꯣꯠꯈꯤꯕ ꯃꯍꯤꯗꯣ ꯑꯗꯨ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯏꯁꯤꯡ ꯑꯁꯥꯕ ꯈꯤꯇꯪ ꯍꯥꯞꯄꯒ ꯍꯥꯞꯆꯤꯜꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯁꯥꯂꯥ ꯃꯌꯥꯝ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯑꯁꯤꯒ ꯄꯨꯂꯞ ꯃꯨꯟꯅꯕ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛꯇꯪ ꯂꯣꯟꯈꯤꯒꯦ ꯃꯁꯥꯂꯥꯁꯦ ꯃꯨꯟꯗ꯭ꯔꯗꯤ ꯌꯦꯟꯖꯥꯡꯁꯦ ꯍꯥꯎꯔꯣꯏꯕ ꯑꯗꯣ ꯃꯁꯥꯂꯥ ꯃꯨꯟꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯦ ꯃꯊꯛꯇ ꯇꯥꯎꯈꯠꯂꯒ ꯒ꯭ꯔꯦꯚꯤꯁꯤꯒ ꯍꯥꯏꯗꯤ ꯇꯣꯉꯥꯟ ꯇꯥꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯁꯦ ꯃꯨꯜꯂꯛꯑꯦ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯊꯩꯕꯣꯡꯒꯤ ꯕꯣꯔꯥꯁꯦ ꯍꯥꯞꯆꯜꯂꯦ ꯑꯅꯤ ꯑꯃ ꯈꯥꯛꯄꯤꯔꯦ ꯑꯉꯥꯡꯅ ꯃꯣꯏꯗꯤ ꯕꯣꯔꯥ ꯑꯣꯏꯅ ꯁꯨꯝ ꯆꯥꯅꯤꯡꯒꯅꯤꯅ ꯑꯩꯅ ꯃꯣꯏꯒꯤ ꯑꯅꯤ ꯑꯃ ꯈꯥꯛꯄꯤꯔꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯑꯃꯅꯤ ꯅꯩꯈꯥꯏꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯗꯤ ꯉꯁꯥꯏ ꯊꯩꯕꯣꯡ ꯃꯍꯤꯗꯨꯅꯦ ꯕꯣꯔꯥ ꯇꯣꯠꯈꯤꯕꯒꯤ ꯃꯍꯤꯗꯨꯅꯦ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯅꯪꯉꯦꯕꯀꯣ ꯃꯍꯤꯁꯦ ꯒ꯭ꯔꯦꯚꯤꯁꯦ ꯑꯗꯨꯅ ꯑꯩ ꯊꯨꯒꯥꯏꯔꯔꯣꯏ ꯃꯌꯥꯝ ꯃꯄꯨꯝ ꯑꯗꯨꯝ ꯂꯩꯍꯜꯂꯒꯦ ꯆꯥꯕꯁꯨ ꯈꯤꯇꯪ ꯎꯠꯂꯛꯀꯦ ꯁꯛ ꯎꯠꯇꯕꯤꯗ ꯁꯛ ꯎꯠꯂꯒ ꯆꯥꯕꯗꯣ ꯌꯥꯝ ꯍꯩꯅꯗꯦꯕꯀꯣ ꯑꯩꯗꯤ ꯏꯁꯤꯡ ꯆꯥꯡ ꯍꯥꯞꯄꯒꯦꯅ ꯐꯖꯅ ꯍꯥꯞꯆꯜꯂꯦ ꯏꯁꯤꯡꯁꯦ ꯑꯁꯥꯕ ꯑꯣꯜꯋꯦꯁ ꯁꯤꯖꯤꯟꯅꯕꯤꯌꯨꯀꯣ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯍꯦꯛ ꯍꯟꯊꯕꯗ ꯏꯟꯖꯥꯡꯁꯦ ꯍꯥꯎꯇꯦꯕ ꯃꯌꯥꯝꯅꯕꯨꯗꯤ ꯍꯦꯟꯅ ꯈꯪꯉꯤꯅꯦ ꯑꯩꯒꯤꯗꯤ ꯑꯩꯅ ꯊꯣꯡꯕ ꯃꯑꯣꯡꯗꯣ ꯁꯨꯝ ꯎꯠꯆꯕ ꯋꯥꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯍꯩꯁꯤꯡꯗꯅ ꯇꯥꯛꯎꯕ ꯅꯠꯇꯦꯕ ꯁꯤꯒꯤ ꯃꯑꯣꯡꯁꯦ ꯄꯥꯝꯗ꯭ꯔꯁꯨ ꯑꯇꯣꯞꯄꯁꯨ ꯌꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯊꯩꯕꯣꯡ ꯊꯣꯡꯕꯒꯤ ꯔꯦꯁꯤꯄꯤ ꯑꯃ ꯌꯥꯎꯕꯅꯤ ꯐꯨꯠꯂꯒ ꯊꯣꯡꯕ ꯉꯧꯔꯒ ꯊꯣꯡꯕ ꯐꯖꯗ꯭ꯔ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔ ꯌꯦꯡꯉꯣ ꯉꯥ ꯁꯥ ꯊꯣꯡꯕꯗꯒꯤꯁꯨ ꯍꯦꯟꯅ ꯍꯥꯎꯋꯤ ꯍꯥꯏꯕꯕꯨꯗꯤ ꯌꯥꯗꯦ ꯑꯗꯨꯏꯁꯨ
ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯟꯅꯕꯅꯦ ꯑꯩꯈꯣꯏꯒꯤ ꯉꯥ ꯆꯥꯕ ꯌꯥꯗꯕ ꯁꯥ ꯆꯥꯅꯤꯡꯗꯕ ꯃꯤ ꯂꯩꯔꯗꯤ ꯆꯥꯕ ꯌꯥꯏ ꯃꯅꯝꯒ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯣꯟꯈꯤꯒꯦ ꯃꯌꯥꯝ ꯃꯍꯤꯗꯣ ꯑꯩꯒꯤ ꯄꯥꯝꯕ ꯆꯥꯡꯗꯣ ꯈꯤꯇꯪ ꯂꯥꯡꯅꯕ ꯇꯣꯏꯗꯅꯕ ꯍꯥꯏꯅ ꯇꯣ ꯐꯖꯔꯗ꯭ꯔꯃꯦ ꯁꯤ ꯈꯥꯕꯩꯁꯤꯅ ꯏꯟꯈꯠꯂꯗꯤ ꯇꯣꯏꯗꯦ ꯁꯤ ꯏꯟꯈꯠꯂꯤꯅꯦ ꯑꯩꯁꯦ ꯌꯥꯁꯜꯂꯛꯑꯦ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯜꯂꯒꯦ ꯑꯗꯨꯒ ꯎꯠꯆꯔꯒꯦ ꯃꯌꯥꯝ ꯃꯤꯅꯤꯠ ꯑꯃꯅꯤ ꯊꯝꯃꯨꯔꯕꯅꯤ ꯌꯦꯡꯉꯣꯇꯣ ꯐꯖꯔꯕ ꯍꯧꯗꯧ ꯃꯥꯜꯂꯗꯤ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯁꯨ ꯊꯣꯡꯉꯒ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯍꯧꯖꯤꯛ ꯊꯩꯕꯣꯡ ꯍꯧꯕ ꯃꯇꯝꯅꯦ ꯃꯔꯨ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯔꯨ ꯆꯪꯉꯒꯅ ꯃꯔꯨ ꯆꯥꯕ ꯍꯥꯎꯏ ꯃꯔꯨ ꯁꯣꯛ ꯇꯧꯕ ꯍꯥꯎꯏ ꯂꯣꯏ ꯍꯥꯎꯕꯅꯤ ꯃꯔꯨ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤ ꯏꯔꯣꯜꯂꯒ ꯐꯥꯎ ꯆꯥꯅꯕꯅꯦ ꯐꯖꯔꯗ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯀꯩ ꯇꯧꯒꯦ ꯑꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯏꯆꯝ ꯆꯝꯅꯅꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯌꯣꯡꯆꯥꯛ ꯃꯆꯦꯠ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯣꯏ ꯃꯌꯥꯝꯗꯨꯒ ꯑꯃ ꯍꯥꯏꯐꯦꯠ ꯃꯦꯠꯂꯦ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯍꯥꯎꯔꯅꯤ ꯁꯤꯁꯨ ꯍꯥꯎꯔꯅꯤ ꯇꯣ ꯌꯣꯡꯆꯥꯛꯀ ꯂꯩꯇ꯭ꯔꯦ ꯂꯩꯕꯗꯤ ꯃꯌꯥꯝ ꯂꯣꯏ ꯆꯥꯟꯅꯈ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯆꯥꯔꯒꯦ ꯇꯧꯕꯅꯤ ꯇꯣ ꯃꯌꯥꯝ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯑꯉꯥꯡꯁꯨ ꯍꯁꯕꯦꯟꯁꯨ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯄꯥꯝꯕꯤꯔꯕꯗꯤ ꯊꯣꯡꯕꯤꯌꯨ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ